Ichagi mapok numiksida Yaipa manggol nijagi isordagi Ichagi mapok numiksida Yaipa manggol nijagi isordagi Aigi min Helena kawi Thawal Chawba Bazar makadagi ni ngasi aigi chahi 36 suba ipok numi asida Thawal Khangabokta leiriba relief camp asida leiriba angangsinggidamakta school tambada sijinagadaba khata kolomna jingba khara mamagaiga tawara ngamjaba mateng pangjabani lana sina maram oiraga angangsing asi school tambada su khudong chadaba kaya mayoknari maram asina yaragadi lenga asina lana si khara thuna losinbinaba asina khoi Thamuk relief camp da leiriba khoi angangsingda boy amatung achapot kalam singba cha sigi birthday ga mari leinana pibirong dam tada ra Thamuk relief camp magi de thakasa Chaura sare pharaga mithoi bi